Mieng Tabib Simutaram Uchari, Nasim Roiba Pauda, Dr. Said Ahmed Manipur ki Governor Oina Wasak Lokre. Manipur Sarkana Piki Bataza Sing Madam Chana Tabato Ontok Tabadagi, Luisin Krabai Irang Kayat, Nahunana Amuk Makan Jataramli. Amadi, Nimit Mangani Jatagatva Russian Film Festival Chief Minister Na Hudukre. Mapungaba Pau Pizari. Dr. Said Ahmed Pu Manipur ki Anova Governor Oina ngasi wasak lokre Rajbhavan ki Darbar Hall da Manipur High Court ki Chief Justice Laxmikanta Mahapatra na Mahapu wasak lokhe Tharomasida Chief Minister Okram Ibobi Deputy Chief Minister Gakhangam MP Thangso Baite Minister Singh Parliamentary Secretary MLA Veteran Congress Luchingba Risangkai Singh Civil Amadi Police ki Makok Thongbo Official kya susar yakhe and I will show myself to the service and the dream of the people of Manipur. Wasak Loraba Tungda Manipur ki Governor Said Ahmed na Mahaki Governor Oibagi Matam Luigadaba Khazikta Ngairabasu Manipur ki Governor Oirakpada Nungaiba Fawi Lamdam Asigi Miyam ki Damak Thabak Tawani Phongdoki. अब यहाँ जो आए उसके बाद ये फैसला करेंगे अभी क्या फैसला करेंगे अब वहाँ तो हम थे तो एजुकेशन लाइन में हमने काफ़ी तब्दीली पैदा की थी वहाँ फिर 5 शेड्यूल था शेड्यूल ट्राइब के लिए उनमें हमने काफ़ी काम किया था यहाँ इस तरह का कोई मौका मिलेगा तो ज़रूर आपको हम दिखाएंगे कि कुछ काम हुआ है फिर वहाँ हमने राजभवन में बहुत काम किया था राजभवन में भी आप जाएं देखें तो बिल्कुल काया पलट हो गई थी यहाँ भी बड़ा खूबसूरत राजभवन है वहाँ से अच्छा है और यहाँ काफ़ी अच्छे लोग भी हैं मुझे मिलकर हर एक से खुशी हुई और मुझे लगता है कि हम दोनों के कोऑपरेशन से एक अच्छा समाज ऊपर उठेगा और एक अच्छा मैसेज पूरे हिंदुस्तान में जाएगा Manipur Sarkar na Piki Betaza Sing Matam Chana Tabakto Ontok Tabadagi Luisin Kraba Irang Kayat Nahona na Amuk Makacha Thalali Handa Gwaltabi Amadi Tawai Kul Anigi Marakta Tokiba Taudo Adugi Matanga Semkiba JSiga Sarkar Gayana Kiba Wafam Sing Tabak Oina Pangtorak Tabadagi Ngasi Ayuktagi Hona Matam Kaktaba Ukru Lambi Timbagi Tabak Jathakre April Tang Kuntrada Tokiba Laibak Tiba Taudo Adugi Matung Tarakpada Megi Tang Ani Amasung Ahumda Chief Minister Okram Ibobi Deputy Speaker Preso Simre MLA KSS Biren Amasung MLA Victor Kaising Yauna JSC gi Thawmi Sing Amadi Thawai Khul gi Luchingba Sing Puna Faminabada Thawai Khul gi Luchingba Sing na Lale Haizabaga Loinana Sarkar gi Maikaidagi Chief Minister na Megi Tang Tara Manga Faupi Manungda Gwaltabi gi Awaba Taraba Miyamda Chapchana Mating Pigani Haina Thazaba Pikiba adu Thabakto Ontorak Tabadagi Ngasidagi Hauna JSC na Miyamga Loinana Imphal Ukrul Lambi Thingbagi Kongjang Changsingkibani Masina Maram Oiduna Imphal Ukrul Lambida Uwa Zinba Amadi Darna Chingba Maithaduna Acharawo Singda Chown upon the Pikre Imphal Ukrul Chamber Gari Amadi Ate Atopa Gari Sing Chana Dabana Muika Lambi the Kong Chanake Lambi Tingliba Kanguna Yangam Popi the Leba Emmanuel English School Gi Bus Ama Chaizang Mapada Mingsel Tugain Duna Amangata Thonki Makata na Pam the Patok Tokana by Imphal is District Police Amasung Commando na Akan Bachestin Tarang Lokaki JSC Convener PH Rajas Mitena JSC Sarkar Gayana Kiba Mapam Singh Wafam Singh Hayang Faubugi Manungda Asing Ba Ama Kangan Drabadi Civil Society Organization Shinga Kusam Naraga Akan Ba Kongjang Silagani Haiki Hayang Boki Manungda Masigi Sapsaba Koipa Mukirak Tabataragadi Tongan Tonga Merapai Civil Society Organization Kusam Naraga Koi High Vegetation Sea Manipur Pumbagi and Jabani Aduna Koina Masi Samson Jeribu Kongan Sikanagumba Community Tamana Tabanasade Masi Akoi Koi demand of Danga Koi PV High the Mutani Adu Boy Koi Mamang the Koi Yamna Santi of Kongan Kayama Koi Matam Sang and Ijarabani Adu I was Santi of Kongan Sing Adu Government Tabi Tamadu Tabok when a walk like have you got Hoki with the Ging, a Sigi Koi Kongan Sitangai and Lokotra have a say JC can dinner when I am on Amaromda Gwaltabi the Tokiba Live Tibet Hodota Miamgi Yoda Amangata Tokraba Singi Matanga Lamlai Kendragi Emelena JC the Pikiba Tazaba Sing Tabak Oina Pangtorak Tabadagi Gwaltabigi Miambu Ngasidagi Amu Kongjang Sangsinba Hawan Bani Haina Ngasi Manipur Press Club the Pangtopa Pawimi Pamamada BJP Manipur Pradeski Wanga Kibasina Fungdona Kre General Secretary Basantana Congress Sarkarbu Law and Order Nga Pangamdre Haina Mara CK Sarkar Asina Ras the Tigi Kudung Chaba Lona Naba Honorabra Haibagi
ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ ꯍꯤꯔꯝ ꯑꯁꯤꯗ BJP ꯅ RTI ꯒꯤ ꯈꯨꯊꯥꯡꯗ ꯔꯤꯄꯣꯔꯠ ꯀꯧꯗꯨꯅ ꯁꯦꯟꯇꯔꯗ ꯈꯪꯍꯟꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯗꯔꯀꯥꯔ ꯑꯣꯏꯔꯕꯗꯤ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯐꯥꯎꯕ ꯂꯧꯔꯒꯅꯤ ꯍꯥꯏꯔꯤ BJP RTI ꯁꯦꯜꯒꯤ ꯁ꯭ꯇꯦꯠ ꯀꯟꯚꯦꯅꯔ ꯄꯣꯔꯩ ꯍꯟꯕꯅ ꯁꯔꯀꯥꯔꯅ ꯒ꯭ꯋꯥꯜ ꯇꯥꯕꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯄꯤꯈꯤꯕ ꯊꯥꯖꯕꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯐꯥꯊꯅꯕ ꯂꯧꯅꯝ ꯆꯠꯊꯔꯕ꯭ꯔꯥ ꯆꯤꯡꯅꯔꯦ ꯍꯥꯏꯈꯤ प्रजादा हंजन अवा पीबीगदब तादी मणिपुर थोइब क्राइम है है नमथमदा थंगदब क्राइम से थोक्तनब मखा ताना तंगदनब अदुगा चिंगतम अनिमकसे अमतोयन नुसिजाना लेमिनरगी मौंदो सिनब ngमोइद ओरगदी मोय मसाना खंगना रिजाइन तौरगा अनोब गवर्नमेंट अमा सेमगा ngमगदब मीना सरकार से पायरगा शासन तौबन हेना फरोइद्रा सिनी Fascism bu maithiba pikiba humbudra suba ningsing thoronga loinana numit mangani chathagadaba Russian Film Festival Chief Minister Okram Ibopina Palace Gate laiba Manipur State Film Development Society gi auditorium da hodokre Manipur State Film Development Society Russian Center for Science and Culture Kolkata amadi All India Peace and Solidarity Organization Manipur State Council na punna sinba thorom asigi hodokpada Russian Federation gi Consul General Irina K. Baskirova, Russian Center for Science and Culture, Kolkata के Vice Consul Yuri Dubovhoy, Manipur Sarkar के Consultant Dr. R.K. Nimai, Art and Culture के Secretary K. Radha Kumar, Organization Committee के Chairman Dr. M. Narasusarya के Consul General Irina K. Baskirovana Malem ge Anisuba Lanjao do Oikiba Saktam adu Akibagi Masakni Saktam adu ngasi fawba miyamna kaudri Landfam aduda Russia ge Lanmi kayana kathokiba adu miyamna kawba chumloi haiki Chief Minister Okram Ibobina Inglisima Chama Panifu Mangada Malem ge Anisuba Lanjao loiduna Fascism bu maitiba PK Miyoiba Kunai Puari da Kwaidagi Mang Takan Kiba Landfam aduna Miyoi million Yankagi Matakta Siki Nuclear Technology Kumang Choksin Bahengalakwa Masung Mang Takningai Oiba Lalgi Kulai Kaya Malemgi Anisuba Lanjao Matungdagi Haukiba Chahi Humbudra Asida Buthona Rakwana Malem Asi Haujik Labada Kudong Tiningai Oiba Mapam Ama Oiri Aranba Kongthang Amana Fazaraba Planet Asi Mutkadoribani Maramaduna Santibu Pamjaba Malemgi Miam Amasung Democratic Forces Singna Fascism Gi Kutta Takidanaba Mikup Nahom Singna Legadabani Chief Minister Namaka Taraduna Subcontinent Asigi Socio-Economic Development Faganaba Honabada Indo-Russian Relation na Akhanaba Thodang Lauri Inglisima Chamapan Umbudra Matoida Marumapang Oiba Amana Amagi Mating Pinaba Amasung Santigi Indo-Soviet Treaty Adu Hauzik Fawba Lady Mari Asi Hena Lebak Anigi Marakta Mapangal Kankat Han Bahibasi Ekoi Kudimaki Ithodangni Haiki Indo-Soviet Treaty of Peace, Friendship and Cooperation in the year 1971 is still alive. It is our duty now to further strengthen this relationship of peace with India and Russia. Between the two countries, organizing a 5-day Russian Film Festival in Manipur from today and organizing a Russian education fair of classic Grand Hotel Imphal from 15th of May till 16th May 2015 as a part of program of observance of 70th anniversary of victory over fascism. Dr. M. Narana Matam Sangna Magun Igun Kangnaba Lebak Haragadi Russia Amadi India Oigani Fascism Gi Humbudra Suba Anniversary Amasung Film Festival Asina Lebak Anigi Marakta Afaba Mari Purak Pagaloinana Tarongi Sarugama Oina Pangtokadariba Education Fear na Awang Bathaki Mahitam Ningba Mahiru Singda Kanaba Piragani Haiki Soviet ki Prajadadi Kwaidagi Life and death ki question maddi nation nama hingidra hingwaidra haibisi ki pota laiki adana moi di second world war haiti the great patriotic war lanmi da nati sigris ngasidi prithvi ki praja punamaki santi pambagi kholawasina ahum suba lanjawasing asibhaw thoandabane punchi chupa ahum suba lanjawasi thoandana honabagi Wakalon amasung madugi thoalloi haibagi thamoidu wasaknaba numitto ngasi su amane
Manipuri Congress government sel tabak lokshinba miyam gi chakho tharang de khandaba government ni haina BJP gi National General Secretary Ram Madhav na mara sikre junama da pangthokadraba ADC Mikhal ga mari lenana Tamenglong district ki none da pangthokiba miyam gi mifam amada wafam masi phongdokibani tharamasi da state president J Chawwa National Executive Member Tapirgaon State General Secretary Ashni Kumar Hana Minister Oiramba Samuel Jendai BJP gi atai luchingba kaya susar yaki Ram Madhav na makata na Manipur Congress na jahi kaya sasan tarolabasu manung hanjin baba pamsigi miyam da chakthung fangan bangamdri miyam ge khandana masa masagi ngamjabi thakta senja thumja tawduna lairi haiki Manipuris, as I said, are the pride of India. They bring us good name in sports, in culture, in dance, in art. The government has decided to start a big sports university in the state. Manipur will have the first very important sports university with the support of the central government of India under Modi ji. But the problem is, you have a corrupt government sitting in Imphal, which has only one point program. Collect money, collect money, collect money. No development, no welfare of the people, only welfare of the chief minister and his cohorts. And today when we are coming before you with the promise that we are here with the only objective of giving development, not collecting money. State President J Chawna miyam da fangangadaba PDS ki polam kaya angama thosingna urale travel development ki phangpham thokpa kaya pidana vote ki matamda afaba saraga vote khomada ikaiba fawi jahi tara humdoi minister oiduna laklabasu noneda miyam punfam hol ama fawba sadaba si angama poi haike Imphal gi khujin mamai pakpadung nga aga moi dei nga aga leiri nei mai chan je singi 19 of the area se kari sasol leiri ge nei no law order leite lambi leite school leite gai khangam na head pai hi bai bo binong chai ani moi pai ba mabani ne head pai ru badagi wodo khre madu ki department do kai wodo khre gai khangam ibo bi family welfare chaure khara MLA khana kai lo lo he ni de sungar ching le na hai de e phare na mo ju khara thung hai aduna hode mo le tribal welfare department minister MLA council ka ba machit khara ga mo ju welfare ru le ne na khoi gi oidre Sarkar na piki bethazaba thabak to onthorok tabadagi palel ge akoibeda ngasi ayuk pung manga dagi pung nifuga nipan gi public curfew thamkre haukiba megi tang manga da palel gi ibudau sekmai ningthau amadi nompok ningthau anigi lailam thokpada nomai kapsinduna mioi ama hatkeba amadi mioi marina aso pananghan kiba thaudok adugi matang da sarkar na piki bethazaba sing thabak to onthorok tabadagi misi asigi matang da semkhiba JC na lup kaya ga punsinduna ngasi ayuk pung manga dagi megi tang 19 gi ayuk pung manga fawba pung nifu nipan gi palel curfew chathakre amaromda KRF na sinmi ani hatkiba amadi mahirwe ama tamtina furakiba thaudoki matangda semkiba JSC na civil society organization singapunduna chatharakiba kongjang JSC ga sarkar ga yanaba purakpadagi handoktuna asiba hakchang laukre nakalamromda Manipur sarkar na thazaba pikiba wapam sing matam chana thabak to ontopa ngamdabadagi irang kaya matam khara lepluraba matungda amuk thorakliba asi patsoi amadi haurang kaiteldagi lekhidraba sinmi ani gi matangda su sarkar na pikiba thazaba asi matam na thabak to ontorak trabadi irang asi makata na amuk samtharakpa yabagi chingnaba lei haina maikei kaya dagi thamnarakli lamdam asida sedang lakiba kuki hariba kanglup asina lamdam asidagi yelong mising tanthoknaba amasung MLA minister kharaga manaraga lam kaya pata pansiliba asi international maitei forum na yabangamloi masigi matangda chapsaba thengnagani haina forum gi president RK Rajendra na ngasi Manipur press club ta pangthokpa paumisinga unabada phongdokre Rajendra na makata na haikibada Barmaromdagi Manipurda lona thupna changlakhiba kuki kaya na ngasi ching amasung tampaki mafam kaya da khulta sinduna khudum chansinana bahonari minister MLA kharana makoi gi vote fangnana ba mateng pangli hana ledapa khul amadi mafam kharada maming onana ba honari ba loinana tampaki mafam kaya makoi gi maming da onsinana ba honari ba asi yahanbai yaroi masida international maite forum na chapsana thenagani miyamna supuna hona minabagi matam oire haiki mapandagi lakpa
मी मोइना कौशलगा लाइरी बसे they are greater enemy within ana koi haina belai one enemy within the heart is more dangerous than thousands in the front line yengna bane khangaba mayam dudi akhoi gi yengna bane khangya du manung da loina moina kauchalaga more da chalu kayam lai no ma da gari da lai Nagaland based over Southern Angami People's Organization Kobalup Amana Manipur gi Juko Tampakta Lambi Semgalakpa UPF Manipur na akan mamong da yaning da bak fundoroli ngasi legak mapusing na Manipur nung sirawadi ngamkai gi matang da akan mamiyang changbiu lebak miyang gi iho la tungay da lengak pasing na atubada miyang changduna jatharali bathabak thorom sing asi thingna bohona biu haidi Gwaltabi amasung Amol Palelda miyamgi lanthum mangan kiba amasung misimina thoon kiba thodok yauna KRF na sinmi ani hat kiba nupamacha ama tamthina furak kiba amasung sanjembam lamkhai da bansagwa pesina miyo ema hat kiba ahum soon kiba thodok United NGOs Mission Women Committee na yaning da bakfungdroli Manipur da khunda minari ba khudimang na kangnup naiba mong da chapidana ba apil tawri Relief Center for the Welfare of Differently Able Persons Manipur na more yauna Manipur gi tonga ba mafam mga da disabled singi medical assessment camp pangtokadori Wangkai Andro Parking da pangtokiba pawgi mi pamamada Association gi Secretary Premier na assessment camp asi Guwahati da leiba alimko kusamna na pangtokadabani camp sing da hakchang gi sarukta soliba sing yengshin bagaloina na maduga chanaba aid amasung appliance sing lem na pi na honagani haiki Vice President Lenin Hiromna tha asigi kumathoidagi kuntaruk fawba Bisnupur Thaubal Senapati amasung Imphal da kem asi pangtholagani alimko gi Dr Singna check torba matung darkar oiba sing numit kharani gi matung da pina honagani kem sing asida differently able person singna thopiraktuna khudung chaba lawbiho haiki masada sin daba ya daba polam jingdo kun ji pangthokudeba program sida laga lemna lobiro ya gani loinana ekoi sugumba program asi Manipur gi mafam sinba thungai koi makha dana pangthokna gi su koi pandam thami Kuntragani thoi Shuba International Candlelight Memorial Day thorom ngasi Bisnupur gi SSA Conference Hall da pangthokre Care Foundation TI Core Composite Nambol PPT City Bisnupur DAPCU MSEC Bisnupur na punna sinduna pangthokiba thorom asida DC Bisnupur Bobby Wycombe CMO in charge Dr. Wahengbam Purnima Care Foundation gi Vice President KS Basanta Kumar Susaryaki thorom asiga mari leina na AIDS ka sagona na hinglibi mapurebele khidrabi singda cheng hawai atai chana ba polam kaya piki DC Bobby Wycombe na Bisnupur district da AIDS ka sagona duna hingliba miyoi singbu Indira Awas Yojana gi makhada ming yawhan laknaba local body singi member singda khangalagani AIDS ka sagona duna hingliba singna ninghanaba tobiganu haiki isa ki koi program sing member sing tane to bilaga ning se thara kan kono biu suan na jawab practice is the yaw bi bari na khan se sumo ga gaw sa ning to do Mayai Kaba Nisana Mahiroi Kunai da Piba Chaiteng Habe Hiramasida Kadana Sinduna Bisnupur District ki Manung Chana Leiba Children Model Academy Thangada Academic Awareness Thoram Pangthokre Thoramasida Academy asigi Headmaster Laisam Sova Kadagi Secretary General Dipanjit Ningthauzam Susaryaki Secretary Finance Gi Chandra Mangang amasung Secretary Organization Nepram Ongbi Bimolana Resource Person Oiki Handak Gwaltabi Palel Moidangpuk amadi Mapau Kulen na Juba mafam kaya da thangna na thoraliba pamdaba thodo asi kanagumba sakti leiba kharana lalong amagi makada hu kamsilakle Manipurda khunda minariba ekoi maselna wakal tamina haudragadi luiba khamba nairoidaba kangnuki lal ama matam amada hekta thorokpa yai haina Manipur Cultural Integration Conference na thatorpa cherol amana khangalakle lamdam asida leriba miyoi kangrup macha macha kaya na khulai paiba loop macha macha semgalaga miyamdagi namha aduna shell khariba nongmai bom season aduna ngahak leitana irang tholiba asilai thibani miyam dagi paisa khomgalaga khulai lesilaga lup macha macha lingkhaliba sing asigi pandam karino makoi thabak thoram sing kadai fawa khumang choksilabage makoina lamdam asida kanada kari kanaba phangalabage mikhal matamda mirep singna seasonaba yaba khulai paiba lup sing miyam na masak khangi hairi masagi kanglup khaktagi khanduna thabak tawbagi mahutta Myanmar romdagi Manipur da changlaklaga khunda sinduna lai sariba sing nongpok Bengal dagi laklaga lamdam asigi ningol loksinduna sedang libasing amasung Nepal dagi lanjelaklaga mapu saduna yumdang labasing khangdok minaduna thingna ba hona minabana miyam pumnamaki hena yafabo oigani Manipur da kanglupi irang thokna na basinba lup natraga miyoi pumnamak leibak miyam gi yegnabani haidi
Pawi Marathana Temba Break Amatang. All Disables Union Sada Hills ki office Kampo Pidang asi sangakre Tharamasida Sada Hills Autonomous District Council ki account officer Irene Dongel, District Social Welfare Officer Saitu Gafazon and Usarani Maneda Hope Center ki Director T Peter Rangna Maisu Yaki. Earthquake zone over Manipur da ngasi fawba Manipur sarkar na chap saba section thorang lokhataba asi labak thibani haina MU gi Dr. Chungnan Maisnam na phongdokre wafam se ISTV news ki desk editor Richard Ranjan ga unaba madam hangna phongdokhibani handak Nepal yauna thangna balabak singda UR hakibana myoicha kaya gi punsi longkre kaya amana soinai duna lady nomode akanba UR haduna awang nopok lamdamda masigi awaba chetheng nangani haina akhang haisingna panadibani masida Manipur su awa chetheng nangdanaba sarkar na akan bachesin tharang lokhat patangai fadi Manipur da hojik niom yaudana yum kai kaya sanari masi yengsin batangai fadi phongdoki स्टेट की रिलीफ एंड डिजास्टर मैनेजमेंट से कोई मैम से तो मायने मसी थबक निकती जना तो वो उदे हाइदना हौजिक मणिपुर की ओइना कोई रिलीफ एंड डिजास्टर मैनेजमेंट की मतंग से दा अखन्नबा कोई पॉलिसी मा कोई सनब चुमेन खाली मसाई से दा स्टेट ना कोई प्रायोरिटी से पीदना हौजिक मकी कोई ओइना कोई वार फुटिंग दे मसी चंगल हौद्रबोदी कोई करी थोगदे के हाइबसे मसी यामना अनसर्टेन होबा फिवम लैबा मरम ओदना स्टेट ना मसाई से दा कोई पॉलिटिकल विल ग लोइना डिटरमिनेशन मग लोइना आई मेंग चंगननिगे SI Amita mafam lokthokadabani haidana khunrapam kendagi mioi haurakre haina chatkibe tang 15 da Manipur gi pauche singda yaukiba adu Manipur Legislative Assembly ga speaker ga yanaba mioi kharana hauzaba ihauni khongchara duda khunrapam kendagi mioi khudimak yaukiba leite haina Bharatiya Janata Party khunrapam mandolna thadrok cherol amana khangalali khunrapam Kendra Protection and Development Committee da yauriba mioi sing adu maga yanazaba mioi kharana semba committee ni makoi gi khudung chaba launaba nabada kendra gi chamjaraba miyambu lana lamjing na bohona asi lebak macha ta dabagi thawongni thokriba thawdo adugi matangda achumaran thidong na badabi tauri Secretariat Relief and Disaster Manipur amadi Directorate of Civil Defense Manipur na numit mangani chathagadaba First Aid Search and Rescue Firefighting na chingbagi Disaster Management Training Program ama Thawal District ki Chawyama High Secondary School da hodokre thoromasida Civil Defense Directorate ki Staff Officer Training and Planning MD Ayub Khan Chawyama School ki Principal L Damodar NCC 14 Manipur Battalion ki Chief Officer AK Lokendro Susarya ki Thawal District ki oina khallaba trainer na master trainer oina chathariba training asida saruk yari atai district sing da su training asi pangthokani hairi Senapati District Headquarter gi Baza Colony da nauna saba disabled angang singi oiba Hope Home haina mingthonba Children Home ama Senapati District ki DC Jacinta Lajaras na hokibani thokaba numita sangaduna miyamda sinakrai disabled children singi damak asigumba Hope Home ama sabada achoba thodang lokiba Child Welfare Committee Senapati busu DC na thagatpa phungdoki Jahi kaya sarkar amasung local MLA fawbana hanna yengsin bidraba kairau kendra gi nopok thangbada leriba lambi thong gi fibam yengsin bagal loina na kairau kendra gi club singi oiba loop ama semduna RTI gi khutangda mari leina ba senfam lana sizina ki basing yengsilagani haina nauna sem ki ba kairau kendra Eastern Side United Club Organization na phongdokre organization asigi mihul singa loina na kairau kendra gi manung channel leriba kairau bitra amasung langdum lamkhai dagi waithau taba lambi thong gi fibam yengsin ki bada lambi singi fibam fatta bagal loina na thong kaya ningkhai ba yabagi phibam dal leiba thengnaraki lambi asida lalon itik tawba amasung port puba gari sing chatpada khudong thiba thokpa yabana lambi asida chatpa tanare haina driver singna phungdoraki organization ge executive member Bir Chandrana kairau kendra gi nopok thangbada leiba lambi asi chahi kaya semdana lerakli organization asina sarkar gi maikaidagi thokiba order gi senfam lana sizin nakrabra haiba RTI thaduna khangalaknaba hairagani Jakwat Tarangda Makalamatagi Yasinaba Tauroi Amasung Lambi Asi Atubada Semdravadi Infal More Lambigi Diversion or Riba Lambi Asisu Tinjanbagi Kongjang Forward Zangsilapayai Haiki. Mari Lainabo authority na Atumatam the Ming Sangbiraga, I could Lambi Tong Patriba, Ado Tadagiba Pachazing Kui misused to Riba Mayam Singase, Karakazik Sum Topinaba, Akui Punzan Zariba Quick Club Mayam Zidagi, Akui Wapuma Tamsa.
Board of Secondary Education Manipur na lauba class 10 ge examination da mako oikibi mayang Imphal dagi Khuman Mahikol gi Mahiroi Melody Khoirombu mayang Imphal Kendra gi MLA KH Ratan Kumar na taram opagi tharomama ngasi Babupara da leba mahaki quarter da pangthokre tharomadu da Melody gi oja amadi mama mapa su sarya ke Melody na haikibada class 12 da mingchat puropa ngamna ba honagani Minister Ratan Kumar na Kendra asidagi position lobadi yamna laikre adubu ahanba position lobadi Melody na mayang Imphal gi di ahanbani Kendra asida mahai masing sports amadi atai hiram kaya da mithoi mihan tarak labasing da achama khudul tamduna lakli Melody gi tungda pangthopa competition kaya da mai papo aresanu phongdoki position loropada aigi Kendra da case incentive oina koi mamang gi lising yang adum koi piraga lai koi education da na te koi sports ki lam da su koi boxing da adigi koi judo da te masana da gold medal lor ki ba medal lor ki ba sing si case incentive adum ai gi mai ke da gi adum piraga lai Hanagi Minister Lekhidraba Alauddin Khan gi machanupa Dr. Antas Khan bu Bharatiya Janata Yuva Morcha Manipur gi Vice President oina hapkre Thaumi lisingani chamanga ga loinana BJP de yaukhiba Antas Khan bu Yuva Morcha gi Vice President hapaga mari leinana Yuva Morcha gi State President O Males na order amathokre hairi Manipur Board na lauba handak chahi class 10 ge examination da kumanga fawbugi position gi manung da Nepal suba position da yaurakhiba sarkar gi school ama oriba Jiribam Government Higher Secondary School gi Mahiroi Amandip Misra na school asigi awara passing government na miyeng changbirabadi hena faba Mahiroi sing thorakani haina phongdorali government school da tamba natraga lana school da tamba haibasida thoidopa wafam oide kanna honaba amadi haina bo honabana Mahiroi ekhoi gi ithoni government school sing da afaba infrastructure afaba oja Thamduna hauzik government na kanna fagana bo honariba asi matungda soidana fagat pangamgani haiki I don't have a regular timetable. It doesn't matter how many hours do you study. It only depends upon the concentration and hard work which you give on your studies when what you want. I also want to say to government that please look after the cares and aspirations of all the government schools in state because I know that they lack many basic amenities which today private schools boast of having and government school not. If the government gives a little attention towards government schools, I'm sure that government schools will one day also become a powerhouse of future Manipuri intellectuals. So, and also I tell to the students to continue working hard and please strive yourself for your success. Ithai Beres dam thingat kibana maram oiduna Uchiwa area da cheliba turelgi ising pumtarakpadagi leinatina kaya sandorokle haina lamdam adongi prajasingna phongdonarali miyamgi awaba si yengbiduna mari lenaba authority na Ithai Beres dam asi atubu matamda numit nini dang oirabasu hangdupiu haidi Ethno Heritage Council Herikon gi Tarahumdoi Shiva Foundation de gi Taram ngasi GM Hall da pangthokre Taramasida Purvanchal Thai Sahitya Sabha Sibsagar Assam gi President Dr. Dayananda Borogohen Herikon gi President R. Ratan Kumar DTK Imphal gi Assistant News Editor CS Bibarendrana Tharomapusing oina saruyaki maponu mit asiga mari leinana Herikon gi chahi khudingi piba Tomthil Khudol handak chahi gi oina khunung isegi lamda sagnaraba oja lamjau tombada piki loinana Taruk Shuba Khangminasi Iramdam Quiz Competition gi final su pangthoke Tharongga mari leinana Herikon gi President Ratan Kumar na English ani sumna ani gi me 13 ta safong lakhiba Herikon na ngasi fawbada lebaki oiba apunbagi saktam sagana bohonabada mateng pangduna lakli adubu ngasi fawbadi pandam adu phangmangamdre miyamna ipa ipusingna thamlamba amata oibagi lepun adu kahandana bahonabada mateng pangbiu haiki Dr. Dayananda Borogohena Manipur asi masagi nat amadi culture laijaba lamdam amani Manipurda ahanba oina lakpa phangba asi apenba poi mahana makata na Manipur gi lobuk sing hangduna lediba asi yengbada nungaite rural urbanization gi makada yokhat patangai fadi Manipur gi naha singna chakot maikaida khong thangjinana bahonaba tangai fadi phongdoki We are trying to revive our language, the original language in which the history was written, and we are proud enough of Kashmir's people that history was originated in Assam, not in India. The Kashmir's Rajataranjini was written in 1256, but we started history in 1228.
Class 11 da ming chananabagi joint admission system sarkar na pakhalagli school sing amadi maduda legadaba mahiroi gi masing education S ki director na khangalagli school sing adudi Ananda Singha High Secondary Academy da arts amadi science da mahiroi chaniyangkai amadi commerce da mahiroi chama punna mahiroi chatruk CC High Secondary School da arts da mahiroi chani science da mahiroi chahum amadi commerce da humbudra punna mahiroi chamaga ga humbudra ebuton sana Girls High Secondary School da arts amadi science mahiroi chani amadi commerce chama punna mahiroi chamanga Johnson High Secondary School da arts chani science chahum amadi commerce chama punna mahiroi chatruk tamhanga dauri Lamlong High Secondary School da arts amadi science da mahiroi chama commerce yankai punna mahiroi chani yankai Model High Secondary School da arts amadi science da mahiroi chahum yankai commerce mahiroi chama punna mahiroi chanipan Ramlal Paul High Secondary School da arts amadi science da mahiroi chani amadi commerce mahiroi yankai punna chamriga yankai amadi TG High Secondary School da arts sahum science chamanga commerce chama punna mahiroi chamapan tamnabagi khudong chaba piri admission form Koshem gi website www.koshem.nic.in dagi download toba yagani hairi pawimera thana temba break amamu ISTV network ki service provider ama oiriba Naurem thongda leiba King Cable gi toina cable line kakthaliba mui sing fa bangamada lupa lising manga pigani haina King Cable Naurem thongna khangalali haraba mui sing asi kanaguma singna masakhangna badi King Cable gi mobile number 8732897148 ta pau pibio hari cable network asigi Naurem thong khulem lekai dagi khumantem lekai upak thong samusang ukudagi RK lerak samusang ukudagi larembi leraki mafam singda ngahak leitana cable gi wire kaktatuna mangan tahan bagi thabak mioi kharana chathare I pau yauna tonga ba program kaya sandoliba network asigi cable line single thaliba thawong asi labak thibani fataba thabak tawbasing wakal taminana ba honabada miyamna mating pangbiu matungda amu hana tawbidanaba King Cable gi maikaidagi appeal tawrakli MSF, PSO, Amakshu, Amasung, MNKL na Sinduna Moral Education gi matangda awareness campaign ama ngasi airport leba Janet Academy da pangthokre thoramaduda MSF ki advisor Udoy Luwang, President KS Sarasudin, MMKL gi President PS Gunachandra, PSO gi President MA Wakil Ambani, Janet Academy gi Director Manauton Yauna Miyokana Saruyaki, Wangang Kibasina Fundona Kibada, Lebag asi tahai uwaidaba thaudo kayana thalaba lamdam ama oiriba asi ka kannanaba model education pibagi mathau tare Manipur gi famnaiba singna gari parking tawfam fawba mafam khangdraga praja singdana akana thau sariba asi model yaudabadagi thorakpani afaba samasama purake harbadi mipum kudima manaba miyengda yengma maru oi isa na wakal tadrabadi samasama afaba maikaida purapa ngamloi mahirui sing model education ningthina fangalaba matamda chawkatpa Manipur ama purapa ngamgani haina phongdonaki samajama phanji haitaragadi अखोई खुद लोन फब दरकार हो तौगद सिस्टेम है लेगनी सिस्टेम याब पोट तौद मोरेल कायदे सिस्टेम यादब पोट तौबदुनी मोरेल कायब है JNIMS के सर्जरी डिपार्टमेंट अमदी एसोसिएशन ऑफ सर्जन ऑफ इंडिया मणिपुर चैप्टर का खुसमनदुना PCNL की मतंगदा लाइफ ऑपरेटिव वर्कशॉप पांगथोक्रे JNIMS की कॉन्फ्रेंस हॉल दा पांगथोकिबा वर्कशॉप अदुदा MS डॉक्टर कोपी बोहन रिम्स की प्रोफेसर डॉक्टर S राजेंद्र लैंड्स किडनी हॉस्पिटल न्यू दिल्ली की डॉक्टर SK पोल नचिंगबा मरुइबा मियोय सिंगसु सरुया की JNIMS की ऑपरेशन थिएटर दगी पेशेंट अमदा ऑपरेशन तौदुना लाइफ वइना पुन्ना यंगविनदुना वर्कशॉप अदु पांगथोके रिसोर्स पर्सन ओइकिबा डॉक्टर SK पोल याउना इंटरेक्शन प्रोग्राम पांगथोके डॉक्टर कोपी मोहना पांगथोलिबा ऑपरेशन असिना मखाताना मेडिकल महरी सिंग अमदी सर्जन सिंगदा यामना चाउना कानबा पिरगनी हाइकी and this will benefit all our surgeons. This will enhance their at the same time update their knowledge of techniques in the field of this surgery urology. Handakta KRF na sinmi ani hatkiba amadi angang amabuna tamchina furakiba thawong adubu MS ko na nungaitaba phongdoroli amaromda Manipur miyamna pukning leitana khanthabiduna makhatana pamdaba thodok thoktanaba amadi kanglupi irang sagatpidanaba miyamna honasi hairi Lion Urban Institute of Community Ophthalmology Maduraina Siza Eye Care Foundation ga kusamnaduna mitki tongan ba layong sing ataba mamalda layang bagi kudong chaba piba hokre ngasi Langol da leba Siza Hospital da pangtokpa pawmi singa unaba amada asiguma kudong chaba asi miyamna lawba yare haina MD Dr. Palin na phongdoki
Inglisani subna taretagi hauduna chada yankai tathokduna mitki layengduna lakli masida cataract narabasingi su khudongchaba piri haike Dr. Sachindrana asikuba khudongchaba si atayumlo naba state sing amadi Myanmar da su fanganana bahonari haike. These specialists are available in cities like Delhi, Calcutta, big cities now, and that's the reason why people have to travel to access to get care. But here is the place where where there's already the specialists available. So what we are doing here is we are trying to provide our technical support mainly to systematize the way how eye care is delivered at Shija. Handak Prime Minister Narendra Modi na anawa scheme ahom hodokibaga mari lainana scheme sing asigi khudongchaba fangnanaba IMC Ward number 3 gi councillor Nitin Chandrana mahaki ward ta hodokre Thoramadu Punjab and Sind Bank Thangal Bazar ge General Manager KC Kabui amadi Tagadogi President M Rajendra Susawyaki miyoy kaya scheme asida enroll tahonbaga loinana kanaba pigadaba kaya gi matangda su Nitin Chandrana wangangki Rama Foundation Nagamapa Rims Road na Sindana Waithau Trong Laubi da leba Yumna Nilachandra gi yumda lemna bagyanik oiba mawongda chengum thabagi training program pangthokre makata na su training program pangthokigani haina Rama Foundation na phungdorli Tulihal Airport leba Val Academy na Sindana Academy asigi handa class 10 parikya da tare suba position tarakiba yengkhom yafabichanu kumanga suba position tarakiba khatrimayum na nawba singa amadi Jada Marifuma Toy Despik ani Funkiba Lystrom Boni Singada Matang Sina Lupa Lak Ama Lising Yankay Amadi Lising Therapy Duna Harautayamna Okre Palel Thodoki Matanga JC Palel Ukal Amasung Government Kayanaba Puropadagi Pung Nifunipangi Curfew Tataramba Adu Komtopagaloina na Pung Kunmari da Tensile Hadi Ngasi Government Kim Singapore na Canada Bamatungda JC na Taliba Demand Sing Tabak Oina Pakalagani Haibagi Tazaba Pirakpadagi Curfew Asi April Taratareki Ayupung Mangada Lushina Bawarip Laubani Taudo Sinamaram Oiduna Janabigi Thoram Umanglai Haraubagi Thoram Dasu Akai Atoy Tuan Kibagi Batang Dasu Waroshinama Atubamatanda Puropayabagi Otopa Lady Heidi Hauzik Sanabagi Pau. Ngasigi Sanabagi Pau da Top FC na Sinduna Social Athletic Club ki ground da team tara nipana group mari thong na khaidok tuna chathariba first led athopam Chowren Singa Memorial 7A side men's open football tournament ki ngasi sanakiba ahanba match da YDCL pungdomam na YOC naharupu goal mapan ani da maitiba pikre YDCL pungdomam gi goal singa du basanta na mga telhaibana ahum amadi Watson na amachan ki YOC naharup ki goal ani aduna Dinesh amadi chungnen sanana chanki bani ani suba match ki sanakibida Secure Healthcare SHC Manipurna Top 10 FC Topu Goal Tarasinoda Yamna Lakchana Maithiba Pikre Secure Healthcare SHC Manipur ki goal singadu Suranjit Amadi Dayana goal ahum chanke Robinson na ani Bobotoy Amadi Dhananjoy na goal amamam chanke hayang ahanba match da EUSC Telo Amadi NEF SAFC Khetri Mayale Kaiga Sanagani Ani Suba match da TYC to Wangma Amadi Black Heart ka Sanagani Langthabal Chingkha Youth Club na Sinduna Langthabal Chingkha Main Ground da Tim Tara Nitoina Group Maritong na Kaidok Tuna Chathariba First State Level 7 Men A-Side Soccer Open Football Tournament ki ngasi sanakiba ahanba match da Dimdailong Youth Club Sanjantong na Tiger Kick FC bu goal ahum ani da maitiba pikre ani suba match ki sanakiba da UPWA Langthabal Kunjana Gaikon Lung FC Langthabal Chingkha bu goal Nepal ani da maitiba piki Bengun Mamang Young Pioneer Club Mayang Imphal na Sinduna Salam Apopa Community Hall Volleyball Ground the Chathariba Second State Level Village Volleyball Tournament ki ngasi sanakiba match da NYVA Naurem na SAM Maibambu set ahum sinoda LCL Wangoi Lefrakpam na BY Bengun Yang Bibu set ahum sinoda maitiba piki ngasi nutul sanakiba ahanba semi-final match da IGO Oinam na NYVA Naurembu set ahum sinoda amadi anisuba semi-final match ki sanakiba da PYC Team A Bengal Lokong na LCL Wangoi Lefrak Pambo set ahum amada maitiba piduna final changkre tha sigitang kumanga da tournament asigi ahum suba position amadi aroba match sanagani
Nipso kaibina sinduna FUC playground oyumpokta tim tara nithona group mari thokna khaidokuna chathariba manga suba Nipso Cup district level men's open football tournament ki ngasi sanakiba match ta SSC sector amadi CSC goal amamam chanaduna draw chatkre anisuba match ki sanakibadasu FUC amadi EUSC goal ani chanaduna draw chatkre Tongju Kendra United Club Association asinduna marirak shuba Tongju Kendra Games ki sarogama oina BPYC ground basikong panthoi bida chathariba chahi tara mari makhagi nupa machagi football final da BPYC basikong panthoi bina PMC bu goal manga amada maithiba piduna wina oikre SICA ground koirog da chathariba Indian round ge archery da SYUC gi L Robinson amadi TSLDS ki L Lalina sub junior boys and girls ki winner oikre Naurem Lekai Community Hall da pangthokiba men's open amadi chahi tara manga makhagi nupa machagi badminton da YWC gi powerman na men's open singles ki title lokre men's double ki sanakiba da CO gi ibobi amadi asanta gi jurana MMC ki Herojit amadi Amit Kumar ki jurabu maithiba biduna winner oikre Akampat ground da chathariba athletic masana ki chahi tara taruk makhagi nupa machagi meter chamalam jelda TSLDS ki EU sanatoina ahanba MMC ki TS Tawang Sakpana anishuba amadi YWC ki L Palinder na ahum suba takre chathariba marishuba Tongju Kendra Games hayeng loisingani toramba adu khudong chadaba kharadagi matam kaktana yethokre hairi Tenta Kongbal Welfare Association asinduna Tenta Kongbal Multiplex Ground da tim tara nipana group taruk thongna khaidokuna chathariba TKWA trophy gi ngasi sanakiba ahanba match da WFC Borangkom na SYDO Tenta bu goal ahum anida maithiba pikre Kangku tarahum doina group mari thongna khaidokuna hengdagi mangsa tabam iboyama amadi Puinabati Memorial League Cum Knockout Kendra Wise Kang Tournament Brajanat Kang Sangda horagani hairi ngasi nomogi oiba ingasai pau pizari ICA alamfa patagi phangba pau matung ina ngasi ki khwaidagi saba asi degree Celsius kumanga dasmik ahumni khwaidagi ingmana degree Celsius kun dasmik mapani nungsita yawa isingmalgi chang ayukta chada marfudra humdoi nungthildana chada yankhai manga nungjugi chang millimeter manga dasmik ahumni loisla budamari pau mukana pizari Dr. Said Ahmad Manipur ki governor oina wasak laukre Manipur Sarkar na pikiba thajaba sing matam chana thabak to onthok tabadagi loising kraba irang kaya nahungna na amuk makha chathalakli amadi numit mangani chathagadaba Russian Film Festival Chief Minister na hodokre masi ISTV ni pijiba pau mata so sinjari mi ta bri bismo bukana krumjari